asigi maikaidagi mayambu taramna oksabaga loinana Mira Thokchomna 𝐒𝐭𝐤𝐻 ꯈꯨꯔꯨꯝꯖꯔꯤ ngasisu mahausagum nungairaba wari macha ama puduna laksari wari asibu thabirakpana 𝐍𝐴 Thiyam hauzik mayamgi mafamda wari asi khudol tamsari mayam punna taminarasi memcha thungalda amuk thok sumangda amuk chat mangolgi darida amuk pham hangat handa chattuna tawpham khangdaba mawongda wakhaldo charangnaba mawongda machanupi laijabu halakpa ngairami khangnidana mangasidi hatta halakisanu asuk haibi indaba machasibu karamba machado magidamakta phanaba haiduna haibase ma mathunda manada haptrabani khangnidana mangasidi asuk hainaba yadaba machasibu handa halakisanu khanganido mangasidi asumna ngaihak lairaba matu laijado thongalomdagi monda yamna nungaina nokmi tawraga changlaklambi hai kadai chatloi nang kadai da chatluge bana ngasai nang thildagi thokibaduna haujik da halaibasi kadai da leiruge haibani ne nangbo as kainoi ma hek alakpaga lawai de hek la e haiwani mi ita tharoga moide singju sarubani kaino ita ga wari nungai ri ngai da ayak sum thingdokhrei ma mathangdagi ai nganna halaknaba tawrage ma haijin thibi waraktabi nangda sukna jin thiri dubu kari ginon he ngasai makharum gi leipumda awang lekai gi magi tumbi ba chin kan bi duki macha hangkok man magi phaijaw duga phamduna le haure haibase aingonda ngasai na mi na tamlama banin he haijin thibi imana khangna hangi duna kai gi no dudi kai hainu khangdi angangda ngangi nang madugi no pa dugo unagan wari sanagan imana pamde haibase kayarak surage nangna aina yadaba pamdaba thabakse adum hekta tawrisi karigino haibani hiwartabi nang madugi nupa du natrabadi nupa amatta hek leitabro nangbo mama ne tawri du namarolama machin kaliba hey mina kaina yam ngangnabani chakri yamna phate haidana natti madugi nupa du da lapthokna khro haibase masing thingamdana hairaba natro aina nangbo kaino ima mi nungsinari bu nupa dubu hekta toknaba yabroi ma mina ngangnababu ngangnasanu kaino aina leidoise moi mama du da nati mi aidi ta phaijaw da leidoini kaino ta phaijaw dine phakrasani aingonda ka yam luna tawbi ma haima kaya tani yemun he hai ikai da bi mai thabi othong ne ikai khidre da konangse imung du da nangna leibada nungai roin he mama du gi chakri do khunthak taina khunkha phau khangdaba leitenia nangna adok yamna ikai jri da bu kari ginon he nangbu phaijaw natrabadi nupa mata leitrabro me ho leijadre aigidi ta phaijaw natradi leijadre ima sungang duna lehoro aidi change masi yengmani masya kaya da anam kai khrabana pini yengmane sya magi phanaba haibi daga yengmane sya mana sida ta de wani hai nang haibi de hairi sini hayeng yom sida kaptuna gadi halakpa yaroi ko nang hairi sini ko nang haibi hauri sini aidi nongbagi numitni laija phaijaw ka unarami laija nangna nongmugi som phajarapasida aidi leifamga amata khangdreda nangse atopa lamlanba kanagi oikhidra haina yam pakhat aidi as aibu ta phaijaw nataba atopa kanagi oidorige ta phaijaw gi damak punchi se lepkhrabane aidi ado hayeng wai aina noida laglaga aibu luna tawbigadrane ta phaijaw naba hojik na nungsiba saraga hayeng wai noida leiraga thinaga tawradi aidi yaroi haishiniko nangi sidi aibi yamna thajadabai wani ngasi hekta chalasiro yam thajadraga tanja duda tharu chenboi chatboi tawduna laklami aduga laijabu kawraklammi laija noi ma do nangbu jai duna awanglomdagi lakhobani nang sida lei haibase kanana haino khangde nang ta phaijaw ka chatlawro natrabadi noi imana nangbu soindana phurani as kamai tawni side aikhoi ma do sauradi maching ama tawbani ai kamai tawdoina tawrisibo ta phaijaw kamai tawdoino ai ba hoji kamai tawdoino mi laija ibani ngasidi aikhoi doina chakhrasi tho ba mai lakjarani lao chalasi asumna laija adu namittuda phaijaw da chen khirami matamgi matong inna
ꯂꯥꯏꯖꯒ ꯐꯩꯖꯥꯎꯒꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯇꯥ ꯐꯩꯖꯥꯎ, ꯉꯁꯤꯗꯤ ꯑꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ, ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯣ꯫ ꯅꯪꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯃꯥꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ, ꯏꯇꯥ ꯊꯔꯣꯏꯁꯨ ꯄꯨꯟꯗꯕ ꯀꯨꯏꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯒꯦꯀꯣ ꯉꯁꯤꯗꯤ꯫ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ, ꯑꯗꯣ ꯏꯃꯥꯗ ꯍꯥꯏꯐꯦꯠ ꯍꯪꯉꯣ, ꯏꯃꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯒ ꯏꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯆꯠꯈꯤꯅꯨ꯫ ꯁꯤꯁꯦ ꯅꯪꯒꯤ ꯁꯦꯜꯗꯨꯕꯨꯗꯤ ꯁꯤꯗ ꯂꯩꯔꯤꯁꯦ, ꯑꯩ ꯊꯣꯛꯑꯦꯍꯦ, ꯊꯣꯛꯑꯦꯀꯣ꯫ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯆꯠꯈ꯭ꯔꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯖ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯒ ꯇꯥ ꯐꯩꯖꯥꯎꯅꯁꯨ ꯆꯠꯂꯨꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯀꯣ ꯏꯃꯥ꯫ ꯇꯣꯝꯕꯤꯅ, ꯀꯔꯤꯒꯤꯅꯣꯅꯦ, ꯏꯅꯝꯃꯕꯨ ꯃꯁꯥ ꯀꯩꯗꯧꯔꯒꯦ, ꯃꯁꯥꯒ ꯉꯝꯗꯕ꯭ꯔꯣ? ꯃꯧꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄꯁꯦ ꯏꯃꯥꯗꯤ ꯌꯥꯝ ꯄꯥꯝꯖꯗꯦ, ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯠꯇꯅ ꯀꯩꯅꯣꯝ ꯇꯧꯕꯒꯤꯁꯨ ꯍꯦꯛ ꯆꯠꯄ, ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯤꯁꯨ ꯍꯦꯛ ꯃꯆꯠꯄ, ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦꯀꯣ꯫ ꯃꯁꯥꯕꯨꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ, ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯆꯠꯂꯨꯁꯤꯔ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ, ꯀꯔꯤ ꯀꯥꯟꯅꯗꯕꯗ? ꯍꯩ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯏꯃꯥꯅ ꯊꯥꯔꯤꯕ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯏꯁꯤꯡꯗꯨꯝ ꯆꯥꯏꯊꯣꯛꯎ ꯏꯃꯧꯁꯤꯗꯤ꯫ ꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯅꯥꯄꯤ ꯐꯥꯟꯒꯦ, ꯁꯦ ꯅꯪ ꯏꯁꯤꯡ ꯆꯥꯏꯔꯛꯎ꯫ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯔ ꯄꯣꯛꯏ, ꯑꯗꯨꯕꯨ ꯃꯥ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡ ꯇꯞꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯗꯨꯅ ꯄꯦꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯍꯤꯡꯒꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯍꯪꯒꯥꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥꯅ ꯍꯪꯒꯥꯝ ꯃꯜꯂꯤꯗꯨꯕꯨ ꯅꯨꯡꯗꯥꯡꯒꯤꯔꯣ? ꯍꯩ, ꯅꯠꯇꯦꯗ, ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯍꯤꯟꯖꯥꯡꯅꯤ꯫ ꯀꯔꯤꯅꯣ, ꯅꯨꯃꯤꯗꯥꯡꯒꯤꯕꯨ ꯍꯧꯖꯤꯛꯇꯒꯤ ꯀꯔꯤꯒꯤ ꯃꯟꯗꯣꯏꯅꯣꯅꯦ? ꯍꯧꯖꯤꯛꯀꯤꯅꯤ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯏꯃꯥꯅ ꯍꯪꯒꯥꯝꯗꯣ ꯃꯜꯂꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯍꯦꯛꯇ ꯏꯔꯣꯟꯁꯤꯜꯂꯦ, ꯍꯣꯔꯦꯟ ꯑꯣꯏꯅ ꯊꯣꯡꯉꯁꯤ ꯍꯪꯒꯥꯝꯗꯨꯅ ꯏꯃꯥ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯩ, ꯅꯪꯒꯤ ꯏꯔꯣꯝꯕꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦꯅꯦ, ꯍꯪꯒꯥꯝꯗꯣ ꯆꯝꯅ ꯆꯝꯊꯣꯡ ꯊꯣꯡꯉꯒ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯍꯧꯖꯤꯛꯀꯤ ꯍꯤꯟꯖꯥꯡꯗꯤ ꯊꯣꯡꯖꯤꯜꯂꯨꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏꯖꯕꯅꯤ ꯏꯃꯥ꯫ ꯏꯃꯥꯅ ꯆꯥꯅꯤꯡꯉꯗꯤ ꯑꯩ ꯊꯣꯡꯖꯔꯒꯦ ꯏꯃꯥ꯫ ꯑꯣ, ꯌꯥꯔꯦꯗ, ꯅꯪꯅ ꯊꯣꯡꯕ ꯇꯜꯂꯁꯨꯅꯦ, ꯑꯩꯅ ꯍꯦꯛ ꯊꯣꯡꯉꯒ ꯂꯣꯏꯔꯤ ꯀꯔꯤꯅꯣ? ꯍꯤꯟꯖꯥꯡ ꯆꯔꯥ ꯑꯃ ꯊꯣꯡꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯩ ꯊꯣꯡꯖꯔꯒꯦ ꯏꯃꯥ, ꯑꯩ ꯂꯩꯅ ꯏꯃꯥꯅ ꯀꯩꯒꯤ ꯊꯣꯡꯗꯣꯏꯅꯣ? ꯑꯩ ꯊꯣꯡꯉꯨꯔꯒꯦ, ꯏꯃꯥ ꯏꯔꯨꯖꯕꯤꯔꯨꯔꯣꯁꯦ꯫ ꯂꯥꯏꯖꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯝꯕꯤꯅ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯁꯨ ꯃꯥꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯃꯅꯦꯝꯒꯤ ꯆꯀ꯭ꯔꯤꯁꯤꯡꯗꯨ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯇꯣꯝꯕꯤ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯎꯃꯩ ꯑꯗꯨ ꯊꯥꯕ ꯎꯔꯝꯗꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯅꯨꯃꯤꯠꯅ ꯌꯧꯔ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯩ ꯂꯥꯏꯖ, ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯅꯠꯇꯦ, ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯑꯁꯣꯝꯗ ꯌꯦꯅꯈꯥꯗ ꯋꯥꯏ ꯇꯩꯔꯨꯕꯅꯤ꯫ ꯅꯠꯇꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯏ ꯇꯩꯕ ꯂꯣꯏꯗ꯭ꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯅꯦ? ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯑꯁꯨꯛ ꯅꯤꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯍꯩ? ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏꯗ ꯊꯥꯎꯃꯩ ꯊꯥꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯕꯨ ꯁꯤ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯄꯦꯜꯂꯦꯗꯀꯣ, ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯍꯦꯛ ꯄꯦꯜꯂꯦꯍꯦ ꯑꯩ꯫ ꯏꯃꯥ, ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯨꯃꯥꯡ ꯈꯛꯇ ꯋꯥꯏ ꯇꯩꯕꯗꯨꯒꯤ ꯑꯗꯨꯝ ꯉꯟꯅ ꯑꯗꯨꯛ ꯊꯥꯎꯃꯩ ꯃꯇꯝ ꯆꯥꯅ ꯊꯥꯟꯖꯔꯤꯗꯨꯗꯤ, ꯑꯗꯣ ꯉꯁꯤꯗꯤ ꯌꯦꯅꯈꯥꯁꯦ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯈꯔ ꯑꯗꯨꯝ ꯃꯇꯝ ꯆꯪꯈ꯭ꯔꯦ꯫ ꯀꯩꯒꯤ ꯏꯃꯥꯅ ꯇꯧꯗꯣꯏꯅꯣ? ꯑꯩ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯜꯂꯦ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ, ꯑꯩ ꯇꯧꯒꯦ ꯏꯃꯥ꯫ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤꯅꯦ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯉꯝꯅꯕ ꯇꯧꯖꯔꯛꯏꯗꯣ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ, ꯊꯕꯛ ꯈꯨꯗꯤꯡ ꯋꯥ ꯉꯥꯡꯐꯝꯁꯦ ꯍꯦꯛꯇ ꯈꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯐꯩꯖꯥꯎꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯆꯠꯄꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯏꯃꯨꯡꯗꯨꯗ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯂꯥꯏꯖꯅꯁꯨ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯅꯦꯝꯒꯤ ꯁꯔꯩꯗ ꯅꯣꯡꯃꯒꯤ ꯃꯄꯨꯝ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ, ꯂꯥꯏꯖ ꯑꯗꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅ
ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯩ ꯃꯧ ꯃꯧ ꯇꯥꯔꯣꯏꯗꯕꯅꯤ ꯍꯩ ꯂꯥꯏꯖ ꯂꯩꯔꯝꯃꯔꯣꯏ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯕ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣꯅꯦ ꯑꯩꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗꯨ ꯏꯁꯤꯡ ꯀꯣꯔꯐꯨ ꯑꯃ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯇꯣꯝꯕꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯏꯁꯧ ꯂꯥꯡꯉꯦ ꯍꯥꯏꯕꯁꯤ ꯂꯥꯏꯖꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯣ ꯍꯟꯗꯤ ꯍꯜꯂꯛꯑꯕꯣꯏꯔꯦꯅꯦ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯔꯤꯕꯣꯏꯔꯦ ꯅꯪꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯑꯩꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯛꯂꯤꯕꯁꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯀꯣꯔꯐꯨ ꯑꯃꯗꯨꯒꯤꯔ ꯅꯪꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯍꯜꯂꯛꯏꯕꯁꯦ꯫ ꯅꯠꯇꯤꯌꯦ ꯏꯃꯥ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯗ ꯅꯥꯀꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯍꯣꯏ ꯇꯧꯔꯒ ꯁꯤꯡꯖꯨ ꯆꯥꯔꯤꯅꯦ ꯍꯥꯏꯗꯨꯅ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯁꯨ ꯎꯕꯗ ꯁꯤꯡꯖꯨ ꯆꯥꯈꯤꯁꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯕꯛꯁꯨ ꯂꯩꯍꯧꯗꯦꯅ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯤ꯫ ꯑꯗꯩ ꯂꯣꯏꯁꯤꯟꯕꯒ ꯀꯩꯒ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ꯫ ꯏꯕꯦꯝꯃ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦꯅꯦꯍꯦ ꯅꯪꯁꯦ ꯃꯧꯅꯤꯅꯦ ꯏꯕꯦꯝꯃ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯩꯁꯥꯕꯤꯗꯧꯅ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯒꯥ ꯇꯧꯗꯨꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯦꯅꯦꯍꯦ꯫ ꯅꯪ ꯃꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯏꯕꯦꯝꯃ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯏꯃꯥꯗꯨꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯛꯂꯛꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ꯫ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕꯗꯣ ꯑꯩ ꯇꯧꯔꯔꯣꯏꯒꯦ ꯏꯃꯥ ꯇꯣꯛꯄꯤꯔꯣ ꯏꯃꯥ ꯊꯪꯅꯕꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯗꯦ ꯈꯠꯅꯕ ꯃꯥꯜꯂꯅꯤ ꯏꯃꯥ ꯃꯤ ꯃꯃꯥꯡꯗ ꯇꯣꯛꯄꯤꯔꯣ ꯏꯃꯥ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯇꯣꯛꯄꯤꯔꯣ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯒ ꯀꯥꯏꯗꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ ꯌꯥꯝ ꯉꯝꯃꯤꯅꯦ ꯃꯁꯤ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯏꯆꯥꯗꯣ ꯂꯥꯛꯈꯤꯁꯅꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯂꯥꯏꯖꯒ ꯋꯥ ꯈꯔ ꯉꯥꯡꯅꯔꯨꯕꯗꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯆꯥꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯍꯧꯗꯣꯛꯂꯒꯦ ꯍꯤꯞꯆꯔꯁꯅꯨ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯐꯩꯖꯥꯎꯗꯣ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯃꯟꯈꯤꯗꯨꯅ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯍꯜꯂꯛꯑꯕꯅꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤꯅꯦ ꯉꯁꯤꯗꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯅꯪꯕꯣ꯫ ꯂꯣꯏꯗꯧꯔꯦ ꯇꯥ ꯐꯩꯖꯥꯎ ꯊꯤꯔꯛꯑꯒꯦ ꯍꯦꯟꯖꯥꯡꯗꯤ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ ꯍꯦꯛꯇ꯫ ꯊꯤꯅꯕ ꯇꯧꯔꯣ ꯏꯃꯥꯗꯤ ꯎꯗꯦꯅ ꯀꯗꯣꯝꯗ ꯂꯩꯈꯤꯒꯦ ꯏꯃꯥꯕꯣ꯫ ꯏꯃꯥꯗꯣ ꯐꯃꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯂꯥꯏꯖꯅ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯐꯩꯖꯥꯎꯗꯨ ꯃꯃꯥ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯇꯥꯕꯗ ꯄꯥꯈꯠꯂꯗꯨꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯣꯏ ꯈꯜꯂꯗꯨꯅ ꯃꯃꯥꯒꯤ ꯐꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩ ꯂꯥꯛꯏꯁꯦ ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯈꯪꯉꯗꯤ ꯑꯩ ꯉꯁꯥꯏꯅ ꯍꯜꯂꯛꯑꯝꯃꯣꯏꯗ꯭ꯔ ꯏꯃꯥ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯏꯃꯥꯕꯣ꯫ ꯏꯃꯨꯡꯁꯤꯗꯅꯦ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗꯣꯏꯅꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯗꯨ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯔꯣꯏ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ ꯅꯣꯏꯅ ꯊꯣꯡꯉꯤꯗꯣ ꯑꯩ ꯆꯥꯛꯀ ꯆꯥꯔꯣꯏ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯕ ꯅꯣꯏꯅ ꯑꯩꯒꯤꯕꯨ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯅꯣ ꯃꯅꯦꯝ ꯐꯠꯇꯕꯤꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ꯫ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯀꯅꯥꯅ ꯇꯥꯗ꯭ꯔꯒꯦ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯂꯥꯏꯖꯅ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯃꯥ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤꯡꯗꯦꯅꯦ ꯂꯩꯀꯥꯏꯗ ꯌꯥꯝ ꯂꯩꯅꯤꯡꯉꯤꯅꯦꯍꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯄꯨꯟꯗꯅ ꯒꯥ ꯂꯥꯡꯕꯒꯤ ꯃꯇꯝꯂꯣ ꯃꯥꯕꯨ ꯑꯗꯨ ꯇꯧꯅꯨ ꯍꯥꯏꯔꯨꯕꯕꯨ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯜꯂꯦꯌꯦ ꯑꯗꯨꯒ ꯑꯗꯥꯒꯅ ꯑꯩꯕꯨ ꯐꯠꯇꯕꯤ ꯍꯦꯛꯇ ꯇꯥꯕ ꯃꯣꯏꯒꯤ ꯐꯅꯕꯒꯤ ꯉꯥꯡꯕꯁꯦ ꯑꯩꯕꯨ ꯐꯠꯇꯕꯤ ꯑꯣꯏꯅ ꯍꯦꯛꯇ ꯇꯥꯍꯜꯂꯤ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ ꯑꯩ꯫ ꯂꯥꯏꯖꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯒꯤꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ 이마기 더와이 농아이로이다바 타박디 능 각도거노 이마나 하이보다 능 진 콩거노 라이자 라이자 तौरीबा हाइनरीबा मवोंदुदा करीसो हाइबा ngamlamde mahakna chin khomduna hairuraba soidana makha tana khatnaragani khanduna tumina leije horen chak ising toklaba matongda
ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯩ ꯂꯥꯏꯖ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯇꯥꯐꯩꯖꯥꯎ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯩ ꯃꯣꯏꯒ ꯄꯨꯟꯗꯨꯅ ꯈꯛ ꯂꯩꯊꯣꯛꯑꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯁꯨ ꯑꯩ ꯑꯣꯟꯈꯠꯇꯨꯅ ꯆꯤꯟ ꯈꯨꯝꯖꯔꯔꯣꯏ ꯆꯥꯛꯁꯦ ꯂꯣꯏꯅ ꯏꯪꯈꯤꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯐꯩꯖꯥꯎꯅ ꯊꯦꯝꯕꯗꯒꯤ ꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯖ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎ ꯑꯗꯨ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯏꯁꯤꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯂꯥꯏꯖ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯅꯣꯡꯃ ꯃꯦꯝꯆꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯃꯅꯥ ꯃꯁꯤꯡ ꯍꯩꯔꯥꯅꯆꯤꯡꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯂꯥꯏꯖ ꯏꯃꯥ ꯏꯕꯦꯝꯃ ꯏꯅꯝꯃ ꯍꯣꯏ ꯏꯅꯝꯃ ꯀꯗꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯕꯣ ꯂꯥꯏꯖ ꯇꯣꯝꯕꯤꯅ ꯑꯩꯃꯥ ꯃꯦꯝꯆꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯅꯣ ꯑꯁꯨꯛ ꯌꯥꯛꯅ ꯀꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯏꯅꯤꯅꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯦꯝꯆꯥ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯐꯤ ꯑꯁꯨꯕ ꯈꯔ ꯄꯨꯗꯨꯅ ꯐꯧꯔꯨꯅꯕꯒꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯥ ꯎꯕꯗ ꯂꯥꯏꯖꯗꯨ ꯏꯪꯉꯛꯅ ꯀꯧꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯃꯥ ꯂꯥꯛꯑꯝꯃꯤꯔꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯂꯥꯛꯄ ꯑꯩꯗꯤ ꯃꯅꯤꯡꯂꯣꯝꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯏꯃꯥꯒ ꯐꯦꯡꯕꯤꯔꯝꯃꯣ ꯑꯩ ꯐꯤꯁꯦ ꯑꯝꯇ ꯐꯧꯗꯣꯛꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯅꯪꯒꯤ ꯐꯤꯗꯣ ꯐꯧꯖꯔꯨꯔꯣ ꯏꯅꯝꯃꯗꯤ ꯍꯛꯆꯥꯡꯒ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ ꯅꯃꯧꯅ ꯁꯦꯕꯥꯒ ꯅꯤꯡꯊꯤꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯛꯆꯥꯡꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯃꯦꯝꯆꯥ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯑꯍꯜ ꯑꯃꯅ ꯍꯥꯏꯕ ꯋꯥꯁꯦ ꯀꯌా ꯏꯇꯥ ꯇꯥꯅꯗ꯭ꯔꯦꯗ ꯃꯦꯝꯆꯥ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯏꯅꯦꯝ ꯏꯀꯨꯕꯨ ꯀꯤꯅ ꯆꯠꯄ ꯃꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯀꯥꯏꯗꯣ ꯇꯧꯖꯔꯛꯇꯦꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯗꯤꯅꯦ ꯃꯣꯏꯅ ꯇꯧꯔꯤꯗꯨꯅ ꯆꯨꯝ ꯁꯤ ꯈꯛꯇꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯦꯝꯆꯥ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯤꯕꯨ ꯈꯣꯏ ꯂꯥꯏꯖꯕꯨ ꯀꯩꯗꯧꯔꯒꯦ ꯃꯥꯕꯨ ꯏꯅꯝꯃꯅ ꯌꯥꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯒꯦꯅꯦ ꯏꯅꯝꯃ ꯑꯩ ꯂꯥꯏꯖꯗ ꯍꯥꯏꯒꯦ ꯏꯅꯝꯃ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯁꯨꯝꯅꯇꯕꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯕꯨ ꯍꯥꯏꯔꯤꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯣ ꯏꯅꯝꯃ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯏꯅꯝꯃꯒꯤ ꯃꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯪꯗꯕ ꯍꯩꯇꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯏꯅꯝꯃꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯁꯣꯏꯈ꯭ꯔꯕꯁꯨ ꯂꯥꯜꯂꯕꯁꯨ ꯏꯅꯝꯃꯅ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯅꯣꯏ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯀꯅꯥꯅ ꯇꯥꯛꯄꯤꯒꯅꯤ ꯏꯅꯝꯃ ꯏꯃꯥ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯏꯃꯥ ꯑꯩ ꯆꯥꯒ ꯂꯣꯟꯒꯦ ꯂꯥꯛꯑꯣ ꯏꯃꯥ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯣ ꯃꯦꯝꯆꯥ ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯒ ꯊꯛꯀꯣ ꯑꯩ ꯑꯋꯥꯡꯂꯣꯝꯒꯤ ꯄꯤꯁꯛ ꯍꯣꯏꯗꯅꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯃꯨꯛꯇ ꯊꯤꯜꯂꯨꯒꯦ ꯆꯪꯉꯣ ꯅꯃꯥꯅ ꯆꯥ ꯋꯥꯔꯤ ꯇꯧꯔꯣ ꯑꯩꯁꯨ ꯊꯨꯅ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯦꯝꯆꯥꯁꯨ ꯂꯥꯏꯖꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯣꯡꯇꯁꯨ ꯏꯃꯥꯒꯤꯗ ꯂꯥꯛꯇꯦ ꯏꯃꯥꯒꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯨ ꯅꯌꯥꯡ ꯀꯪꯂꯤꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯕꯦꯝꯃ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯧꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯂꯥꯛꯇꯕꯅꯤ ꯏꯃꯥ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯐꯩꯖꯥꯎꯅꯗꯤ ꯀꯔꯤ ꯍꯥꯏ ꯃꯥꯅꯕꯨꯗꯤ ꯆꯠꯂꯣ ꯍꯥꯏꯌꯦ ꯑꯗ ꯏꯃꯥꯒ ꯍꯥꯏꯅꯒꯗꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯒꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯥꯅꯕꯨ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯍꯦꯛꯇ ꯋꯥꯊꯣꯛ ꯑꯃꯒꯨꯝ ꯇꯧꯍꯜꯂꯤ ꯇꯥ ꯐꯩꯖꯥꯎꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯧꯅꯔꯤꯕꯁꯦ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯕꯗ ꯃꯥꯗꯤ ꯑꯗꯨꯝ ꯊꯥꯖꯩ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯋꯥꯗꯣ ꯄꯣꯞ ꯇꯥꯔꯝꯃꯅꯤꯅꯦ ꯅꯪ ꯃꯇꯝꯗꯨꯗ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯅꯦꯝꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯩꯌꯨ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯇꯥ ꯐꯩꯖꯥꯎꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯟꯗꯛꯅ ꯈꯔꯁꯨ ꯍꯦꯟꯖꯤꯜꯂꯤ ꯑꯩꯁꯨ ꯉꯥꯡꯗꯅꯕꯗꯤ ꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯗꯒꯤ ꯉꯥꯡꯐꯝ ꯈꯠꯅꯐꯝ ꯊꯤꯗꯨꯅ ꯍꯦꯛꯇ ꯍꯧꯔꯛꯏ ꯍꯩ ꯌꯦꯡꯉꯣꯏ ꯅꯪ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤ ꯅꯅꯦꯝꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯇꯤ ꯅꯪ ꯈꯛ ꯇꯧꯕ ꯌꯥꯗꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯨꯅꯅꯦ ꯌꯧꯌꯥ ꯈꯛ ꯈꯠꯅꯔꯣꯏꯗꯕꯅꯤꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ
naru luktuna leigadaबनी nangna achumba tawrabadi nongma natraga nongmadine soidana nanemna nangi thamoise khanglakani ichana da laluno hoima yari khaidi aisu khumdrabani aisu ngamnabadi hotnari imagi chakrise asumna matam khara hauki ayuki matamni tombina ya hauraba mato phana koira phauba laija adu tum haugatlamde numit adu phaijawso laija masangamde haiduna thabak chatlamde tombi adu mamau nupi laija na tum haugalaktabagi mangol aduda isau langduna wai tairami tanja aduda phaijaw adu mangol romda thoglakduna hairami ima laija do masangamde haiduna ngasidi haugatpaga ngamdrama leima aisu ma masangamde na ngasidi thabak chatlaroge khali chakpude aina thongagi ma kay hinjang thongsige ma ibungo kok khara jikpa kok khara ngawbabu masangamdaba kawbro ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯀꯥꯏꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯑꯅꯥꯕ ꯅꯠꯇꯦꯗ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯇꯟꯗꯅ ꯍꯧꯒꯠꯇꯕꯅ ꯃꯈꯜ ꯑꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯧ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗ꯭ꯔꯤꯕꯁꯦ ꯇꯣꯝꯕꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯅꯠꯇꯕ ꯑꯇꯩ ꯏꯃꯨꯡ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯌꯦ ꯈꯨꯜꯁꯤꯗ ꯑꯁ ꯏꯃꯥ ꯂꯥꯏꯖꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯗꯅ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯅꯤ ꯏꯃꯥ ꯉꯁꯤ ꯅꯣꯡꯃꯈꯛ ꯊꯦꯡꯕꯕꯨ ꯀꯩꯅꯣ ꯃꯤ ꯃꯁꯥ ꯉꯝꯗꯗꯅ ꯇꯧꯔꯤꯅꯤꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯧꯖꯔꯤꯗꯨꯅꯤ ꯍꯩꯃꯥ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯔ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯣ ꯍꯣꯏꯗ ꯏꯃꯥꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯃꯤꯗ ꯅꯣꯏ ꯂꯩꯕꯒꯤ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯏꯅ ꯇꯧꯅꯤꯡꯗ꯭ꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯠꯇꯦ ꯏꯃꯥꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯒꯤ ꯍꯧꯒꯠꯇꯕꯅꯤ ꯏꯃꯥꯅ ꯏꯁꯧ ꯄꯪꯉꯥꯡꯗ ꯍꯦꯛ ꯂꯥꯡꯉꯤ ꯇꯣꯛꯎꯁꯦ ꯏꯃꯥ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯑꯩ ꯍꯦꯟꯖꯥꯡ ꯈꯔ ꯊꯤꯔꯨꯒꯦ ꯏꯪꯈꯣꯜꯗꯒꯤ ꯑꯔꯩꯕ ꯀꯩꯅꯣ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯁꯤ ꯉꯁꯤꯗꯤ 이씨, 마또 미짱짱이 바가이도니 마기세. 하이마, 인코롬다가 짱크레니 다위세. 어톡나수 예능 키레다 다위세. 노모다 짝통니 강다바 마나. 인코다기 현장가 티르가 짝통도리바니냐. 얌나 하이크레다고 허직 마땀기 먹싱세. 어톡나수 하이크레와니. 농아이도리. 톰비 아이세. 얌 농아이도리. 톰비. ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯃꯨꯡꯗꯨꯗ ꯃꯥꯒꯤ ꯋꯥ ꯉꯥꯛꯇ ꯆꯠꯍꯟꯅꯤꯡꯂꯝꯃꯤ ꯃꯆꯥꯁꯨ ꯃꯃꯧꯁꯨ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯅꯤꯡꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯇꯣꯝꯕꯤꯒꯤ ꯁꯥꯔꯩꯗ ꯂꯥꯏꯖꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯀ꯭ꯋꯥ ꯆꯥꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯕꯤꯌꯥ ꯅꯪꯒꯤ ꯀ꯭ꯋꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯍꯜꯒ ꯑꯣꯏꯔꯛꯄꯒꯤꯔ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀ꯭ꯋꯥꯒ ꯌꯥꯝ ꯆꯥꯅꯤꯡꯉꯛꯏꯅꯦꯍꯦ ꯍꯟꯗꯛꯁꯦ ꯅꯪꯕꯣ ꯏꯅꯦ ꯍꯧꯖꯤꯛ ꯆꯥꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯣꯏꯅꯣ ꯉꯝꯃꯤꯉꯩ ꯀꯜꯂꯤꯉꯩ ꯆꯥꯅꯤꯡꯕ ꯈꯟꯗꯅ ꯆꯥꯗꯧꯅꯤ ꯅꯠꯇ꯭ꯔ ꯏꯅꯦ ꯃꯥꯅꯤ ꯂꯥꯏꯕꯤ ꯆꯥꯗꯧꯅꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ ꯄꯥꯎ ꯑꯃ ꯇꯥ ꯂꯥꯛꯄ꯭ꯔꯣꯃꯤ ꯅꯪꯕꯣ ꯏꯆꯦ ꯆꯥꯎꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯦ ꯅꯠꯇꯦ ꯆꯨꯝꯕ꯭ꯔꯣ ꯃꯤ ꯅꯪꯕꯨ ꯇꯥ ꯂꯥꯛꯄ꯭ꯔꯥꯕ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ ꯑꯩꯁꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯅꯦ ꯑꯉꯥꯡꯗꯣ ꯌꯥꯝꯅꯗꯤ ꯐꯕꯅꯤ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯀꯥꯏꯖꯗꯕꯅꯤ ꯏꯅꯦ ꯆꯥꯎꯕꯤꯅ ꯑꯋꯣꯡ ꯑꯋꯣꯟ ꯌꯥꯝ ꯄꯨꯔꯛꯇꯦ ꯍꯥꯏꯗꯨꯅ ꯈꯔ ꯑꯣꯠꯂ ꯃꯥꯜꯂꯦ ꯑꯉꯥꯡꯗꯨꯗ ꯑꯉꯥꯡꯗꯨꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯖꯔꯝꯃꯅꯤ ꯃꯥꯁꯨ ꯉꯝꯃꯛꯇ꯭ꯔ ꯃꯥꯜꯂꯦ ꯏꯅꯦ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯏꯅꯦ ꯆꯥꯎꯕꯤꯗꯣ ꯃꯥ ꯍꯦꯟꯃꯜꯂꯤ ꯁꯣꯜꯂꯛꯂꯕ ꯀꯥꯟꯗ ꯃꯥꯕꯨ ꯀꯅꯥꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯗꯧꯔꯤꯒꯦ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯨꯅꯤꯡꯗꯕꯅ ꯃꯍꯥꯅꯤ ꯈꯨꯜꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯁꯨꯅꯤꯡꯗꯕꯗ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯕꯤ ꯆꯥꯎꯕꯤꯗ ꯉꯥꯛ ꯇꯥꯏꯅꯕꯁꯨ ꯌꯥꯔꯣꯏ ꯃꯧꯗꯨꯒꯤꯁꯨ ꯃꯔꯥꯜ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯃꯗꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯍꯜꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯊꯛꯁꯤ ꯈꯥꯁꯤꯒꯁꯤ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯤꯅꯦ ꯃꯥꯏ ꯊꯣꯛꯄꯗ ꯂꯣꯏꯅ ꯂꯩꯅꯔꯦꯅꯦꯍꯦ ꯑꯩꯈꯣꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯌꯦꯡꯉꯨꯁꯤ ꯁꯤ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡꯗꯣ ꯑꯗꯒꯤ ꯌꯦꯅ ꯈꯥꯂꯨꯈꯥ ꯀꯅꯥꯒꯤ ꯂꯣꯏꯅꯃꯛ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯑꯍꯜ ꯂꯃꯟ ꯍꯧꯒꯠꯅꯗ꯭ꯔꯤꯀꯥꯟꯗ ꯋꯥꯏ ꯇꯩꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯣꯡꯃꯒ ꯀꯥꯟꯕ ꯌꯥꯄꯣꯟꯇꯦꯀꯣ ꯃꯗꯨ ꯅꯨꯡꯇꯤꯒꯤ ꯇꯩꯗꯧꯔꯤꯕꯅꯤ ꯅꯣꯡꯃꯇ ꯋꯥ ꯉꯥꯡꯅꯖꯔꯛꯇꯦꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯁꯤ ꯁꯨꯃꯥꯡ ꯃꯇꯦꯛ ꯑꯃ ꯇꯩꯕꯗꯨ ꯐꯥꯎ ꯃꯇꯝ ꯆꯥꯅ ꯇꯩꯗꯦꯅꯦ ꯑꯗꯨꯅꯗꯤ ꯋꯥ ꯉꯥꯡꯅꯔꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯨꯔꯒ ꯃꯅꯦꯝ ꯐꯠꯇꯕꯤ ꯇꯥꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤꯅꯦ ꯊꯥꯏꯅꯒ ꯍꯥꯏꯔꯨꯔꯗꯤ
ꯍꯧꯖꯤꯛꯀꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦꯗ ꯏꯅꯦ ꯑꯗꯣ ꯏꯅꯦ ꯍꯣꯏꯒꯤ ꯃꯧꯗꯨꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯏꯅꯦ ꯅꯣꯡꯃꯇ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯒꯁꯨ ꯄꯥꯛꯅ ꯎꯗꯦꯅꯦ ꯏꯅꯦ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦꯗ ꯂꯥꯏꯕꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯇꯧꯅꯤ ꯈꯪꯗꯦꯅꯦ ꯃꯗꯨꯁꯨ ꯍꯥꯏꯔꯒꯕꯨꯗꯤ ꯍꯦꯛ ꯃꯇꯧꯕ ꯊꯤꯟꯗꯨꯅ ꯇꯥꯛꯄꯒꯤ ꯃꯇꯝꯂꯣ ꯍꯧꯖꯤꯛꯄꯨ ꯃꯣꯏꯕꯨ ꯃꯌꯨꯝ ꯄꯥꯅꯤꯗꯤ ꯈꯪꯂꯒ ꯊꯕꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯍꯩꯇ꯭ꯔꯕꯗꯤ ꯃꯤꯋꯥ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗ꯭ꯔꯅꯦ ꯑꯗꯨꯒꯤ ꯇꯣꯝꯕꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯒꯗꯤ ꯃꯇꯤꯛ ꯅꯠꯇꯦꯗ ꯑꯗꯨꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯧꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯅꯤ ꯑꯗꯒꯤꯗꯤ ꯆꯨꯖꯥ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗꯕ ꯑꯗꯨꯅꯕꯨ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯔꯝꯗꯧꯔꯤꯒꯦ ꯃꯆꯥꯅꯨꯄꯤꯗꯨꯗ ꯈꯪꯗꯦ ꯂꯥꯏꯕꯤ ꯍꯩꯈ꯭ꯔꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤꯅꯦ ꯏꯅꯦ ꯉꯜꯂꯤꯉꯩꯗ ꯅꯧꯔꯤꯀꯥꯟ ꯃꯇꯝꯁꯤꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯍꯜꯂꯨ ꯑꯗꯨꯕꯨꯗꯤ ꯏꯅꯦ ꯇꯣꯝꯕꯤꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤꯗ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯗꯨ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯐꯝꯕ ꯌꯥꯕ ꯐꯝꯃꯨꯔꯕ ꯃꯇꯨꯡꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯈꯔ ꯐꯧꯕꯗꯨ ꯎꯔꯗꯨꯅ ꯇꯣꯝꯕꯤ ꯁꯥꯎꯔꯪꯅꯅ ꯂꯥꯏꯖꯕꯨ ꯀꯧꯔꯝꯃꯤ ꯍꯩ ꯂꯥꯏꯖꯥ ꯐꯤꯒ ꯐꯧꯔꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯁꯤꯟꯗꯦꯅꯦꯍꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯃꯤꯠꯇꯨꯗ ꯑꯃꯠꯇ ꯍꯦꯛ ꯎꯗꯕ ꯖꯥꯠꯂꯣ ꯃꯁꯤꯕꯣ ꯂꯥꯏꯖꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯂꯥꯏꯖꯅ ꯋꯥꯗꯣ ꯍꯥꯏꯕꯒ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯠ ꯊꯠꯇꯨꯅ ꯇꯣꯝꯕꯤꯅ ꯆꯩꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯗꯕ꯭ꯔꯥ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡꯁꯦ ꯂꯧꯁꯤꯟꯅꯤ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯅꯠꯇꯦ ꯁꯤꯁꯨ ꯑꯩꯅ ꯊꯤꯟꯗꯨꯅ ꯇꯥꯛꯎ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗꯤ ꯀꯔꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯧꯁꯤꯟꯅꯕꯅꯤꯅꯦ ꯏꯕꯦꯝꯃ ꯁꯤꯒꯨꯝꯕꯁꯤ ꯅꯣꯏꯒꯤ ꯏꯃꯥꯗꯨꯅ ꯂꯥꯛꯄꯗ ꯅꯣꯏꯒꯤ ꯀꯥꯗꯨꯗ ꯖꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗ ꯌꯥꯎꯗꯕ꯭ꯔꯅꯦ ꯏꯕꯦꯝꯃ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯈꯔ ꯍꯦꯛ ꯌꯥꯎꯔꯗꯤ ꯃꯐꯒꯗꯕꯅꯤ ꯏꯃꯥ ꯑꯩ ꯃꯅꯤꯡꯗ ꯆꯦꯡ ꯈꯩꯔꯨꯕꯅꯤ ꯏꯃꯥ ꯆꯦꯡ ꯈꯩꯕ ꯂꯣꯏꯔꯒ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯏꯃꯥ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕꯁꯨ ꯅꯠꯇ꯭ꯔꯤ ꯆꯦꯡꯁꯦ ꯈꯩꯕ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯐꯤꯁꯤꯡꯗꯣ ꯂꯧꯁꯤꯟꯒꯦ ꯇꯧꯔꯝꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯧꯁꯤꯟꯖꯔꯒꯦ ꯏꯃꯥ ꯄꯥꯈꯨꯝꯁꯤ ꯋꯥꯠꯇꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯉꯝꯅꯕ ꯈꯨꯝꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯕ ꯀꯗꯥꯏꯗꯒꯤ ꯆꯤꯟꯕꯦꯟ ꯐꯕꯤ ꯆꯤꯟꯒꯨꯝ ꯍꯩꯕꯤ ꯑꯃ ꯍꯦꯛ ꯐꯪꯉꯦꯗꯣ ꯇꯣꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯄꯦꯜꯂꯕꯅꯤꯀꯣ ꯑꯩ ꯄꯦꯜꯂꯦ ꯂꯥꯏꯖꯁꯨ ꯁꯥꯎꯅꯤꯡꯗꯕ ꯅꯠꯇꯦ ꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯅꯣꯡꯃꯇ ꯃꯅꯦꯝꯒꯤ ꯃꯊꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯟ ꯈꯨꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯑꯗꯨ ꯃꯅꯦꯝꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯗꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤꯅ ꯏꯔꯨꯖꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯑꯗꯨ ꯁꯥꯔꯝꯗ꯭ꯔꯦ ꯌꯥꯝꯅꯃꯛ ꯁꯥꯗ꯭ꯔꯕꯁꯨ ꯂꯨꯝꯕꯨꯗꯤ ꯁꯥꯔꯤꯕꯅꯤ ꯏꯁꯤꯡꯗꯨ ꯑꯗꯨꯕꯨ ꯉꯥꯡꯖꯅꯤꯡꯕ ꯇꯣꯝꯕꯤꯅꯤꯗꯣ ꯍꯩ ꯂꯥꯏꯖꯥ ꯏꯁꯤꯡ ꯑꯏꯪꯕꯁꯤꯅ ꯑꯩꯕꯨ ꯏꯔꯨ ꯂꯨꯖꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯗ ꯅꯥꯛꯄꯨ ꯇꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯀꯣ ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯥꯏꯖꯥ ꯇꯥꯗꯕ꯭ꯔꯅꯦ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯕꯅꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯁꯤꯡ ꯑꯏꯪꯕꯁꯤꯅ ꯏꯔꯨ ꯂꯨꯖꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯐꯥꯎꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ ꯅꯠꯇꯦ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯂꯨꯝꯃꯒ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯁꯨꯃꯥꯡꯗ ꯑꯩꯅ ꯍꯩꯗꯣꯛꯂꯒ ꯊꯅꯝꯃꯕꯅꯤ ꯏꯃꯥ ꯏꯃꯥꯗ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯝꯃꯤꯗꯨꯗꯤ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄꯒꯤ ꯏꯁꯤꯡꯁꯦ ꯀꯨꯏꯅ ꯍꯩꯗꯣꯛꯂꯒ ꯊꯝꯕꯗꯨꯗ ꯁꯣꯏꯗꯅ ꯏꯪꯈꯤꯕ ꯑꯣꯏꯔꯤꯅꯤ ꯏꯃꯥ ꯑꯩꯅꯗꯤ ꯑꯁꯥꯕ ꯊꯅꯝꯕꯅꯤ ꯏꯃꯥ ꯏꯁꯤꯡꯅ ꯏꯪꯈ꯭ꯔꯤꯔꯥ ꯅꯪꯅ ꯑꯏꯪꯕ ꯏꯁꯤꯡ ꯊꯝꯃꯝꯃꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯍꯩ ꯅꯪꯒꯤ ꯆꯥꯛꯀꯗꯣ ꯂꯩꯔꯦ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯍꯜꯂꯛꯎ ꯑꯩ ꯏꯔꯨꯖꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯁꯦ ꯑꯃꯨꯛꯇ ꯏꯁꯤꯡꯁꯦ ꯁꯥꯍꯜꯂꯛꯎ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯣꯝꯕꯤꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯨꯃꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯐꯩꯖꯥꯎꯗꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯗꯨ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯑꯃꯗꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯊꯕꯛ ꯑꯌꯥꯝꯕꯗ ꯑꯅꯤꯔꯛ ꯍꯟꯗꯨꯅ ꯇꯧꯍꯟꯕꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯗ ꯈꯔ ꯐꯣꯡꯗꯣꯛꯂꯝꯃꯤ ꯂꯥꯏꯖꯅ ꯑꯩꯁꯨꯅꯦ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯉꯕꯅꯤ ꯇꯥ ꯐꯩꯖꯥꯎ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯁꯦ
ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯐꯩꯖꯥꯎ ꯑꯩꯁꯨ ꯉꯥꯡꯗꯅꯕ ꯆꯩꯗꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯋꯥ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯔꯛꯀꯅꯤ ꯏꯃꯥꯅ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯃꯅꯥ ꯑꯃꯠꯇ ꯊꯥꯗꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯔꯩꯒ ꯆꯀ꯭ꯔꯤꯒ ꯑꯩꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯁ ꯏꯃꯥꯒꯤꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯃꯥꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯗꯨꯕꯨ ꯑꯗ ꯅꯪꯅ ꯅꯕꯨꯛꯅꯤꯡ ꯄꯤꯛꯁꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯏꯃꯥꯁꯦ ꯆꯤꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯕꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯃꯥꯒꯤꯕꯨ ꯉꯥꯡꯕ ꯈꯔ ꯐꯕꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ ꯅꯪꯅ ꯍꯣꯏ ꯍꯣꯏꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯏꯁ ꯑꯁꯤꯒꯤꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯛ ꯑꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯁꯤ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯁꯤ ꯑꯩ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕꯁꯤ ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯅꯐꯤ ꯑꯃ ꯂꯩꯗꯣꯏꯅꯤ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯇꯥ ꯐꯩꯖꯥꯎ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯨꯁꯤꯀꯣ ꯑꯩꯒꯤ ꯏꯅꯐꯤꯗꯣ ꯑꯗꯣ ꯇꯥ ꯐꯩꯖꯥꯎ ꯂꯩꯔꯤꯉꯩꯗ ꯏꯃꯥꯒꯤꯁꯨ ꯑꯃ ꯂꯩꯁꯤꯀꯣ ꯍꯧꯖꯤꯛꯇ ꯏꯃꯥꯁꯤ ꯅꯪꯕꯨ ꯁꯥꯔꯩ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯏꯃꯥꯒꯤꯁꯨ ꯏꯅꯐꯤ ꯂꯩꯁꯦ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯅꯠꯇꯦ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯅꯤ ꯌꯨꯝꯁꯤꯗ ꯏꯃꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯇꯥ ꯐꯩꯖꯥꯎꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯂꯩꯔꯤꯁꯦ ꯏꯃꯥꯁꯤ ꯂꯩꯕꯒꯤꯅꯤ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯗꯅ ꯃꯤꯒꯤ ꯃꯧꯗ ꯉꯥꯡꯉꯨ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅꯤ ꯂꯥꯏꯖꯥ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯒꯅꯨ ꯈꯔꯁꯨ ꯇꯥꯗ ꯇꯧꯗꯨꯅ ꯂꯩ ꯏꯃꯥꯁꯦ ꯌꯨꯝꯁꯤꯒꯤꯗꯤ ꯑꯍꯜꯅꯤ ꯑꯗꯨꯒ ꯅꯪ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯅꯨ ꯍꯣꯏ ꯇꯥ ꯐꯩꯖꯥꯎ ꯑꯩ ꯈꯪꯉꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎ ꯑꯗꯣ ꯃꯥꯒꯤ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯑꯗꯨ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝꯕꯣꯛꯇ ꯍꯥꯏꯖꯔꯝꯃꯤ ꯇꯣꯝꯕꯤꯅ ꯆꯥꯛꯇꯨ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇꯨ ꯊꯥꯡꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖꯁꯨ ꯃꯅꯦꯝꯒꯤ ꯆꯥꯛꯂꯨꯛꯇꯨ ꯊꯥꯡꯗꯣꯛꯂꯝꯃꯤ ꯊꯥꯡꯗꯣꯛꯂꯛꯏꯕ ꯆꯥꯛ ꯍꯦꯟꯖꯥꯡꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯀꯩꯅꯣ ꯍꯦꯟꯖꯥꯡꯁꯤꯗꯤ ꯅꯠꯇꯦ ꯑꯩꯕꯨ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯅꯪꯅ ꯄꯥꯟ ꯏꯔꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯩ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯃꯨꯟꯅ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯁꯨ ꯇꯥꯍꯟꯕ ꯌꯥꯔꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯆꯥꯛꯂꯨꯛꯁꯤ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯌꯨꯛꯁꯤꯗꯤ ꯇꯥ ꯐꯩꯖꯥꯎ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯖꯕꯅꯤꯅ ꯆꯒꯦꯝꯄꯣꯝꯕꯗꯣ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯟ ꯍꯦꯛꯇ ꯏꯔꯣꯟꯁꯤꯟꯕꯅꯤ ꯏꯃꯥ ꯄꯥꯟꯁꯦ ꯑꯍꯥꯎꯕꯅꯦ ꯍꯥꯏꯗꯨꯅ ꯇꯥ ꯐꯩꯖꯥꯎꯅ ꯂꯩꯔꯛꯄꯅꯤ ꯃꯥꯅꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯍꯦꯛꯇ ꯏꯔꯣꯟꯕ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯇꯧꯕ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅ ꯊꯣꯡꯗꯕ ꯅꯪꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯑꯣꯏꯀꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯈꯪꯒꯅꯤ ꯍꯦꯟꯖꯥꯡ ꯑꯃ ꯊꯣꯡꯕꯕꯨ ꯑꯩꯁꯨ ꯉꯝꯃꯤꯅ ꯏꯊꯟꯇ ꯊꯣꯡꯉꯒ ꯆꯥꯖꯒꯦ ꯅꯣꯏꯅ ꯊꯣꯡꯗ꯭ꯔꯕꯅꯤna ꯑꯩ ꯊꯣꯡꯒꯦꯀꯣ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯏꯃꯥ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯈꯤꯕꯅꯤ ꯑꯩꯅ ꯏꯃꯥꯅ ꯀꯩꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯏꯃꯥꯒꯤ ꯆꯒꯦꯝꯗꯣ ꯄꯣꯝꯖꯔꯛꯑꯒꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯀꯨꯏꯔꯣꯏꯌꯦ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯍꯤꯡꯒꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯗꯨꯅ ꯇꯣꯝꯕꯤꯒꯤ ꯆꯒꯦꯝꯗꯣ ꯄꯣꯝꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯖꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯃꯗꯒꯤ ꯆꯀ꯭ꯔꯤ ꯇꯧꯗꯨꯅ ꯇꯣꯏꯅ ꯂꯥꯏꯖꯗ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯝꯃꯤ ꯂꯥꯏꯖꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯝꯂꯤꯕ ꯃꯈꯩ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤ ꯑꯗꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯂꯥꯏꯖꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯕꯣꯛꯀꯤ ꯁꯦꯕꯥ ꯌꯥꯝꯅ ꯀꯟꯅ ꯇꯧꯖꯔꯝꯃꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯇꯥ ꯐꯩꯖꯥꯎꯅ ꯏꯃꯥꯒꯤ ꯑꯅꯥꯕ ꯐꯅꯕ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯇꯣꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯐꯤ ꯆꯣꯠꯂꯤ ꯇꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯖꯅ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯑꯃꯥꯏꯕ ꯀꯗꯥꯏꯅꯣ ꯑꯃꯥꯏꯕ ꯂꯧꯔꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯀꯗꯥꯏꯅꯣ ꯑꯃꯥꯏꯕꯗꯣ ꯏꯃꯥꯁꯤ ꯁꯥꯒꯠꯄ ꯁꯤꯍꯟꯗꯦꯃꯤ ꯑꯃꯥꯏꯕꯗꯨ ꯂꯩꯍꯧꯗꯦꯅꯦ ꯂꯥꯏꯖ
ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥꯅ ꯊꯥꯔꯛꯀꯦ ꯍꯥꯏꯍꯧꯋꯤꯅꯦ ꯏꯃꯥꯕꯨ ꯈꯤꯇꯪ ꯐꯥꯎꯕ ꯍꯟꯗꯕ꯭ꯔꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯈꯤꯇꯪꯕꯨꯗꯤ ꯍꯟꯕ ꯃꯥꯜꯂꯤ ꯑꯃꯥꯏꯕꯗꯣ ꯍꯌꯦꯡꯒ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯐꯩꯖꯥꯎ ꯏꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯏꯃꯥꯒꯤ ꯆꯥꯅꯕ ꯆꯝꯐꯨꯠꯀꯤꯗ ꯐꯨꯠꯄꯤꯔꯨꯈꯤꯒꯦ ꯏꯃꯥꯁꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯝꯐꯨꯠꯇ ꯑꯣꯏꯅ ꯈꯔ ꯄꯤꯖꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ 이마기 만학시다 ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ ꯇꯥꯐꯩꯖꯥꯎ ꯑꯩ ꯀꯨꯏꯔꯣꯏ ꯊꯨꯅ ꯐꯨꯜꯂꯛꯀꯦ ꯃꯁꯥꯁꯦ ꯈꯔ ꯅꯞꯄꯅꯤ ꯑꯗꯨꯅ ꯐꯤꯁꯤꯅ ꯇꯞꯅ ꯇꯞꯅ ꯈꯔ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯣ ꯍꯌꯦꯡꯒ ꯂꯥꯛꯇ꯭ꯔꯒꯅ ꯑꯩ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯃꯨꯛ ꯀꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯟꯅꯔꯁꯤ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯌꯦꯡꯉꯨꯁꯤ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯅꯪ ꯏꯃꯥꯅ ꯆꯥꯕ ꯌꯥꯕꯗꯣ ꯇꯧꯔꯨꯔꯣ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒꯦ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ ꯂꯥꯏꯖ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯗꯨꯅ ꯑꯃꯗꯤ ꯃꯅꯦꯝꯒꯤ ꯆꯝꯐꯨꯠ ꯐꯨꯠꯄꯁꯨ ꯂꯣꯏꯔꯗꯨꯅ ꯅꯝꯗꯨꯅ ꯇꯣꯝꯕꯤꯕꯨ ꯆꯝꯐꯨꯠꯇꯨ ꯈꯔ ꯃꯈꯩꯗꯤ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯍꯤꯞꯄꯒꯦ ꯇꯥ ꯐꯩꯖꯥꯎ ꯇꯣꯝꯕꯤꯔꯨꯔꯣ ꯃꯇꯝꯁꯦ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯏ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯕꯒꯤ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯝꯃꯅꯤ 이마수 똥크라버 말리 다 페이자우수 뽀타비로로 이마세 사바수 기당 한다락볶음 따위 호이 호이 능의 학레이로 이마기 만학다 호렌 아킹가 목사갈라버디 아이 호도로우고 아시 하이람도나 페이자우수 tumba짱 키라미 아더블 라이저디 아힝 쪽바 피 아쫓바 아마나 난두나 tombi기 makhong makhut namduna mikup amata tumdana manemgi seba tawjarami nongalamdai tombina mikap thoklakpada mamau nupi laijana tumdaba makhai magi masa paiduna seba tawduna leirambada tombi mabuk ningda matomda khanjarami oh nong hik nganbadagi namit chuppa aina otpiduna aigi saraida wajaraba aigi mause aina isa ngamdra haibada kayada wajarabano yengu tawrisi ichana tawbigadabado imau mana tumdaba makhai ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯔꯤꯕꯁꯤ ꯑꯩꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯔꯨꯔꯤꯕ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯗꯀꯣ ꯑꯩꯁꯦ ꯑꯁꯨꯛ ꯐꯕ ꯏꯃꯧꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯃꯣꯏꯗ ꯅꯣꯡꯃꯗ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯅꯤ ꯈꯪꯗꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯒꯤ ꯁꯔꯩꯕ ꯌꯥꯗꯨꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯊꯥꯡꯕꯅꯤ ꯑꯊꯥꯡꯕ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕꯤ ꯃꯄꯤ ꯇꯥꯔꯛꯏ ꯍꯩꯃꯥ ꯏꯃꯥ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯥ ꯐꯩꯖꯥꯎ ꯀꯧꯔꯛꯎꯔꯣ ꯏꯃꯥ ꯏꯃꯥ ꯍꯛꯆꯥꯡ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯏꯃꯥꯕꯣ ꯑꯩ ꯆꯝꯐꯨꯠ ꯈꯔ ꯄꯣꯔꯛꯎꯔ ꯏꯃꯥ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯧꯔꯨꯅꯨ ꯀꯧꯔꯨꯅꯨ ꯃꯥꯁꯨ ꯋꯥꯖꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯁꯅꯨ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯂꯥꯏꯖꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯅꯪꯁꯨ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯏꯃꯥ ꯏꯃꯥ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯥꯏꯖ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯗꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯇꯣꯝꯕꯤꯕꯨ ꯌꯦꯡꯉꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤ ꯑꯗꯨ ꯄꯨꯡꯐ ꯐꯔꯝꯃꯤ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯅ ꯇꯧꯈꯤꯕ ꯁꯦꯕꯥꯗꯨ ꯄꯦꯟꯖꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯌꯥꯍꯧꯔꯛꯄꯒꯤ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯣꯝꯕꯤꯅ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯀꯤꯅ ꯀꯤꯅ ꯃꯅꯦꯝꯗ ꯀꯧꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯏꯃꯥ ꯑꯩ ꯇꯧꯔꯒꯦ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯍꯧꯕ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ ꯑꯩ ꯇꯧꯖꯔꯒꯦ ꯏꯃꯥ ꯍꯩ ꯏꯃꯧꯅ ꯌꯥꯍꯧꯕ ꯊꯦꯡꯕꯅ ꯅꯠꯇꯦ ꯑꯩꯅ ꯉꯟꯅ ꯌꯥꯍꯧꯕꯒꯤꯅꯤ ꯏꯃꯥꯁꯦ ꯊꯕꯛ ꯁꯨꯃꯟꯗꯗꯅ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ ꯅꯪꯕꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜꯅꯤ ꯈꯟꯗꯨꯅ ꯈꯔ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯏꯁꯥꯁꯦ ꯌꯥꯔꯔꯣꯏꯌꯦꯅ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤꯅꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯏꯅꯦ ꯇꯣꯝꯕꯤ ꯎꯗ ꯀꯨꯏꯔꯦꯗ ꯏꯅꯦꯗꯤ ꯍꯥꯏ ꯂꯥꯏꯕꯤ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯃꯇꯞ ꯑꯅꯤꯗ ꯌꯣꯝꯃꯛꯎꯍꯦ ꯏꯅꯦꯁꯦ ꯅꯥꯔꯨꯔꯦꯅꯦꯍꯦ ꯑꯗꯨꯅ ꯃꯄꯥꯟꯒ ꯊꯣꯛꯇꯕ ꯀꯨꯏꯔꯦ ꯀ꯭ꯋꯥꯒꯁꯦ ꯆꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯧꯅ ꯎꯇꯤ ꯑꯁꯪꯕꯗꯨ ꯊꯣꯡꯉꯤ ꯀꯌꯥꯗ ꯍꯦꯛ ꯍꯥꯎꯔꯤꯗꯣ ꯆꯥꯛ ꯇꯣꯛꯄꯒ ꯉꯁꯤꯗꯤ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯏꯃꯧꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪꯕꯣ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯏꯅꯦ ꯅꯥꯕꯒꯤ ꯄꯥꯎꯒ ꯀꯔꯤꯝꯇ ꯇꯥꯗꯦ ꯋꯥꯅꯤ ꯅꯃꯧꯅ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯕꯒꯤ
ꯑꯣꯏꯔꯤꯖꯥꯠꯅꯤꯗꯅ ꯏꯅꯦꯁꯦ ꯁꯛꯀ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯥꯏꯋꯥꯅꯤ ꯈꯪꯗ꯭ꯔꯦ ꯂꯥꯏꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯑꯁꯨꯛ ꯐꯕ ꯏꯃꯧꯗꯤ ꯀꯅꯥꯒꯤꯁꯨ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦꯗꯣ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯅꯥꯅꯦ ꯁꯅꯥ ꯀꯗꯥꯏ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯧꯗꯣ ꯃꯊꯟꯇ ꯂꯩꯍꯧꯏꯅꯦ ꯅꯪꯕꯣ ꯂꯣꯏꯔꯦ ꯏꯅꯦ ꯁꯤꯗ ꯂꯩꯔꯦ ꯅꯅꯤꯅ ꯃꯧ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯨꯔꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯀ꯭ꯋꯥꯗꯣ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯛꯇꯨꯗ ꯐꯝꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩꯕꯦꯝꯃ ꯂꯥꯎꯅꯤꯍꯦ ꯅꯪꯕꯣ ꯁꯝꯆꯦꯠ ꯑꯝꯇ ꯄꯥꯏꯔꯛꯎꯁꯤ ꯏꯃꯥꯁꯤ ꯀꯣꯛꯁꯤ ꯍꯤꯛ ꯂꯩꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎ ꯍꯣꯏ ꯏꯃꯥ ꯇꯥꯔꯦ ꯂꯥꯏꯖ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯂꯥꯏꯖꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯄꯤꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯥꯏꯖꯅ ꯇꯣꯝꯕꯤꯒꯤ ꯍꯤꯛ ꯀꯥꯏꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯗꯨ ꯐꯠꯇ꯭ꯔꯕꯤ ꯃꯅꯦꯝ ꯑꯗꯨ ꯃꯃꯧ ꯃꯥꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯥꯏꯖꯕꯨ ꯇꯣꯝꯕꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯗꯨꯅ ꯏꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯔꯝꯃꯤ